mayam punamukpu sanjisramana taram nokjari movie story manipur ngasi pujarlibasi Sea Hulk episode 5 ke explanation gi video ni mamangi episode sing gi explanation gi video yengbidribasingna video gi description da link pithokjaramge maduda changlagi yengbio haibu wafam thamjari hojik phawbda mayamna Sea Hulk ki oina leiriba series ki wari sing sida episode 4 phawbgi oina di bhab tabikre aduna phare mayam ay hojik episode 5 ki wari liba haujaragi aina haibada soikibalan kiba madi hau yaw matamda mayam da ngak piyo haibu wafam thamjari Lengsin Biraksi handakta nongna hangdok chariba Jivan Boys Hostel address na Kwakaithel Laisram Laikai near Dr. Joy Kumar makhal khudimaki khudong chabana pik thandron leraba Jivan Boys Hostel adom gidamak free the internet data su phangali hostel asta pijariba chain jang asda adom gi pendaba mata leiro mayam gidamak khwaidagi hena khudong chaba piriba hostel amani Jivan Boys Hostel marang kaina chaw sanglaba ka sing adom gidamak ta phangali bani aduna hostel asigi maramda adomna akuppa marol sing khangbiba pamnabadi screen da pithok chariba number sida call tawbiraga adomna khangbining ba khuding pau lawbiba yagani haiba wafam su thamjari episode asigi ahu busin makta da ulibasi mamangi haukraba episode sing da thokraba thodok sing hangatuna aikoi da matek mate ulai Jennifer Walters na magi cousin Bruce ki isang hibadagi tamthiraba Hulk ki saktam olkiban mana olagi ba Hulk ki saktam asibu mayamna Sea Hulk haiba maming ama pibire adubu Jennifer nadi mangonda piriba Sea Hulk haiba maming si pamde mamana bini kina haikibani Lady Hulk Girl Hulk Sea Hulk makhone kauni mama kauda nangonda kari kaibano haiduna Jennifer na haikibani masigi mingase aidi supam pamde haiduna nikina haiki Sea Hulk ki mingda nanga mature app ki profile ma sem haiduna matungda Jennifer na magi mamang da semkiba profile aduda kanagumba batana date tawsi hairtabadagi Sea Hulk ki mingda profile ma semkibani asuna man Sea Hulk ki mingda profile ma semlubadagi di masing yamna nupa kyana mangonda date tawnabagi damakta hairkibani mastigi mahangna mathang nupa kyama date tawnaki Jennifer na courtroom da Sea Hulk olaga phukibi Titania haribi nupi si jail dagi thadokre habagi pausu Jen na ukibani matungda nupa ma thong hangdortuna nangi mathakta trademark misuse tawbagi damakta case ma tharakli hana uhunki mafamsta mangonda case tharakli basi Sea Hulk haiba mingasi sinabagi masda Jen haiki Sea Hulk haiba mingasti aigini matau karamna Titania na masigi damakta ingonda case tharakli bano haiduna mahak gangna lehokibani asumna utpaga loinana episode 4 gi wari loisinkhibani aduga hauji mu episode 5 gi wari lagne episode 5 ki ahubuda khoina uribasi TV da advertisement ama lagi mafamsta uribasi Titania haribi nupisna magi oina beauty products sing utli mahakna hairi pangal shakti haibasina phajabani aduga phajaba haibasida pangal shakti su yauri masipuna magasi Sea Hulk by Titania na ngamhangani masak matau phajana leibiu pangal shakti gi loina na hingbiu isana isada chauthok chaba phaubiu khudinga ase kanana ngamhangani Sea Hulk by Titania na ngamhangani aise mayamdagi pangal shakti leibini aise mayamdagi masak matau phajabini ai isani sada chauthok chei asumna phazarba advertisement ama TV sta udli mana asumna hairakpagi khonjelasi Jennifer na sutari masdagi mahangnaktuna TV leiriba cast sangsilaktuni yengami hojik TV ki ads da hairi adom gi damakta luxurious oreba skin care beauty amadi wellness products sing ekhogi company dagi phangbigani company asibu lingkhalibasi Sea Hulk by Titania asumna TV sta lautholi masi uda Jen singak buda loikre matungda mahak office ki damak car thodun lagi car manung da habliba FM channel sing asidasu Sea Hulk by Titania hariba company asigi beauty products sing asigi damakta lautholi wafam sing asi loin tarami aduga sorok mapan asidasu Sea Hulk by Titania haina thaduna magi wana saurba banner kya su theli podcast channel sing asidagi Sea Hulk by Titania hariba company asigi products sing asibu pamdabagi wafam kya ma su phongdoknari aduna products sing asi yamna popular oiba haibu oikre asuna wafam sing sitarubadagi Jen asi amuk hena ngak ba haibu oi matangi sindana Jen asi yamna matha sabga loinana sofa da phamduna karigumba machari mana sumalenge khangudana magi imung manung gi mioi ma oiriba chat asi changsilakle masing yamna box kya suma phamsda mang singsilakle asumna mang sangsilakpesda Jen shaurami aduga harei karigino nang khangan batawdana yum asda phawjilakli basi wahaidar hojik chat harei nangi mingda leiriba product sing ase hojik gi maming chat haibu oire aduna isu paisa tanabagi damakta nangi product kya ma laisilakli masigi box sing asda nangi oiba sign amam tang tawbiu haina phongdoklami adubu Jen harei ai sign tawbu ngamlo haidana masda Jen na karigi sign tawbu pamdribano aina tawribasi nangi business hengan amagi damakta tawribani paisa mayam ama tanaba tawribani harei masda Jen harei madu ai gi business nate aduga aiga karigumba mata mari leina de harei masda chet nang galoina harei nabliba level sing asdi nangi ming thari Sea Hulk haiduna Jen harei hojikti madu aigi ming natre nupi malai magi maming na Titania kawi mahanga Sea Hulk haiba ming asi trademark tawkhrabani harei masda chen harei karigino nang asuma tawhlibabu nangi mingbu mingonda trademark tawhliba karigino harei Jen harei aingonda mana taklam sunate haiduna matang sta chet na phajaba wafam ma thamlaklei makhoigi family gi oina khwaidagi makok yaudaba apangba mini haina khangnariba chet na matang sta di loksing oigada wafam ma phongdoklei man hairi ai khangi Jen hana trademark tawkhiba haibaduna mingasi magi oikhirgani tawutubu aina hainingbadi nangna nangi nakok thadaduna loksing khara sinaramba tarabadi nangi mingasi mina munkhiribasi mulamloi asumna chet na hairpasida Jen na taningdabadagi mon mensinduna kanna khangduna lerami
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤ ꯍꯜꯛ ꯕꯥꯏ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯄꯣꯠ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀ꯭ꯌꯨꯗ ꯂꯦꯞꯅꯔꯤ ꯑꯗꯨꯒ ꯖꯦꯟꯒ ꯅꯤꯀꯤꯒꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯉꯁꯤ ꯑꯁꯤ ꯇꯥꯏꯇꯦꯅꯤꯌꯥꯅ ꯃꯉꯣꯟꯗ ꯉꯥꯎꯖꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯤꯀꯤꯅ ꯍꯪꯉꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀ꯭ꯌꯨꯗ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀ꯭ꯌꯨꯗ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯤꯀꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯕ꯭ꯌꯨꯇꯤ ꯄ꯭ꯔꯗꯛ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯂꯦ ꯂꯤꯟꯒꯤ ꯍꯨꯗꯒꯤ ꯁꯦꯝꯕ ꯂꯤꯞꯁꯇꯤꯛ ꯑꯃꯁꯨ ꯂꯩꯔꯤ ꯕ꯭ꯌꯨꯇꯤ ꯁꯤꯔꯝꯁꯨ ꯊꯦꯡꯅꯔꯦ ꯕ꯭ꯌꯨꯇꯤ ꯑꯣꯏꯜꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯕ꯭ꯌꯨꯇꯤ ꯇꯣꯅꯤꯛꯁꯨ ꯊꯦꯡꯅꯔꯤ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯌꯣꯜꯂꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯃꯒꯁꯤ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨꯅ ꯃꯁꯤꯁꯤꯡꯁꯤ ꯆꯞ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯐꯦꯟꯁꯤꯡꯒ ꯎꯅꯗꯨꯅ ꯃꯥꯒꯤ ꯐꯣꯇꯣꯗ ꯑꯣꯇꯣꯒ꯭ꯔꯥꯐ ꯀꯌꯥꯁꯨ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛ ꯖꯦꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯇꯦꯅꯤꯌꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯗꯨꯕꯨ ꯇꯥꯏꯇꯦꯅꯤꯌꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯉꯥꯛꯄꯤꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯃꯌꯥꯝ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯀ꯭ꯌꯨꯗ ꯃꯌꯥꯝ ꯂꯦꯞꯅꯔꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯥ ꯑꯗꯨꯅ ꯅꯪꯁꯨ ꯂꯥꯏꯟꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯖꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯥꯏꯟꯗ ꯂꯥꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯥꯗ ꯂꯪꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯨꯡꯂꯩꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯔꯛꯏ ꯇꯥꯏꯇꯦꯅꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯣꯜꯂꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯃꯗꯨꯁꯨ ꯑꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯟꯈꯠꯇꯨꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯛꯏ ꯇꯥꯏꯇꯦꯅꯤꯌꯥꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯇꯥꯏꯇꯦꯅꯤꯌꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯖꯦꯅꯤꯐꯔꯗ ꯄꯤꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯐꯣꯇꯣ ꯑꯃꯇ ꯀꯥꯞꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯖꯦꯟꯅ ꯐꯣꯇꯣ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯣꯇो ꯀꯥꯞꯅꯕ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯐꯣꯇꯣ ꯑꯃꯈꯛꯇꯅꯤ ꯀꯥꯞꯀꯗꯕ ꯃꯈꯥ ꯇꯥꯅ ꯀꯥꯞꯂꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇꯥꯏꯇꯦꯅꯤꯌꯥꯅ ꯖꯦꯅꯤꯐꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯅꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯔꯝꯂꯤꯕ ꯐꯣꯟ ꯑꯁꯤ ꯅꯤꯀꯤꯅ ꯃꯨꯜꯂꯒ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯒ ꯅꯤꯀꯤꯒꯤꯁꯤ ꯑꯣꯐꯤꯁꯇ ꯎꯠꯂꯛꯂꯦ ꯅꯤꯀꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯥꯏ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯅ ꯂꯧꯈ꯭ꯔꯒ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤ ꯃꯁꯤꯗ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯒꯤ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯊꯣꯟꯈꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁ ꯑꯣꯏꯔꯤꯕꯅꯤ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯣꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯉꯤ ꯆꯤꯝꯕꯥꯟ ꯊꯣꯡꯗ ꯅꯪꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯉꯥꯡꯕꯅꯤ ꯃꯁꯤꯗ ꯁꯤ ꯍꯜꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯁꯤ ꯍꯜꯛ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯤ ꯋꯥꯏ ꯋꯥꯏ ꯂꯥꯎꯕ ꯐꯖꯔꯕ ꯁꯝꯂꯥꯡꯁꯨ ꯐꯪꯖꯔꯦ ꯌꯨ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯜꯂꯕꯁꯨ ꯉꯥꯎꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯅ ꯁꯣꯔꯣꯛꯇ ꯆꯠꯄꯁꯨ ꯉꯝꯖꯔꯦ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯁꯤꯡꯁꯤ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯅꯗꯤ ꯅꯪ ꯍꯧꯖꯤꯛ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯣꯏꯗꯥꯕ ꯂꯩꯇ꯭ꯔꯦ ꯖꯦꯟ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯗꯨꯅ ꯅꯤꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯅꯪꯉꯣꯟꯗꯒꯤ ꯃꯤꯡ ꯑꯁꯤ ꯃꯨꯟꯈꯤꯕꯗ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯨꯅ ꯖꯦꯟ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯞꯂꯔ ꯑꯁꯤ ꯈꯨꯠꯅ ꯆꯞꯈꯥꯏꯕꯗ ꯇꯦꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯥ ꯃꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁ꯭ꯇꯦꯞꯂꯔ ꯑꯗꯨ ꯊꯨꯗꯦꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯤ ꯍꯜꯛꯅ ꯁꯨꯝ ꯉꯛꯇꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯌꯦꯡꯖꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯕꯨ ꯃꯤꯅ ꯃꯨꯟꯈꯤꯗꯣꯔꯦ ꯈꯟꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯍꯥꯏꯕꯗꯨ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯤ ꯍꯧꯖꯤꯛ ꯅꯤꯀꯤꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯁꯤꯗ ꯁꯤ ꯍꯜꯛ ꯕꯥꯏ ꯇꯥꯏꯇꯦꯅꯤꯌꯥꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯃꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯃꯁꯥ ꯃꯇꯣꯝꯇꯅ ꯖꯦꯟꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯍꯪꯖꯔꯤ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯋꯥꯡꯈꯠꯅ ꯌꯣꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯅꯤꯀꯤꯅ ꯃꯇꯣꯝꯇꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯒ ꯃꯥꯒꯁꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯁꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯛ ꯍꯥꯏꯔꯤꯕ ꯎꯀꯤꯜ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯄꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅꯅꯤ ꯅꯤꯀꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯄꯛꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯀ꯭ꯌꯨ ꯂꯦꯡꯕ ꯌꯥꯎꯔꯨꯁꯤ ꯅꯤꯀꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯛꯏ ꯄꯛꯅ ꯍꯥꯏꯔꯛꯏ ꯑꯥꯏꯔꯟ ꯃꯦꯟ 3ꯒꯤ ꯁ꯭ꯅꯤꯀꯔ ꯂꯥꯛꯈ꯭ꯔꯦ ꯃꯗꯨ ꯂꯧꯔꯨꯁꯤ ꯇꯧꯕꯅꯤ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯃꯝꯗꯒꯤ ꯍꯦꯟꯅ ꯄꯤꯔꯣꯏ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯀ꯭ꯌꯨ ꯂꯦꯡꯕ ꯌꯥꯎꯔꯕꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯅꯤ ꯂꯧꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯄꯛꯅ ꯍꯥꯏꯔꯛꯏ ꯑꯃꯅ ꯑꯩꯅ ꯁꯦꯠꯂꯅꯤ ꯑꯃꯅ ꯑꯩꯅ ꯊꯝꯖꯤꯜꯂꯅꯤ ꯅꯤꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯕꯒꯤ ꯋꯥꯅꯤꯅꯤ ꯃꯁꯤꯗꯒꯤ ꯄꯛꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯗꯣꯔꯛꯂꯦ ꯑꯩꯗꯤ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯕ ꯑꯦꯗꯤꯁꯟ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯆꯦꯛꯁꯤꯟꯅ ꯂꯧꯁꯤꯜꯂꯒ ꯊꯝꯕꯁꯤ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡꯁꯤ ꯂꯧꯕ ꯉꯝꯂꯤꯕꯁꯤ ꯑꯩꯒ ꯈꯪꯅꯖꯕ ꯑꯦꯂꯥꯟꯖꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯕꯨ ꯄꯥꯎ ꯄꯤꯈꯤꯕ ꯇꯥꯔꯕꯗꯤ ꯐꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯒꯤꯗꯤ ꯂꯣꯏꯅ ꯐꯪꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯁꯥꯏꯖꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤ ꯍꯜꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤ ꯍꯜꯛꯅ ꯁꯦꯠꯂꯅꯕꯒꯤ ꯐꯤꯖꯣꯜꯒꯤ ꯃꯔꯝꯗ ꯍꯪꯕꯅꯤ ꯄꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯄꯛꯅ ꯃꯥꯒꯤ ꯊꯕꯛ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯅꯤꯀꯤꯅ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤꯕꯅ ꯃꯥꯒꯤ ꯊꯕꯛ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯤꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯄꯛꯅꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯤ ꯍꯜꯛꯀꯤ ꯐꯤꯖꯣꯜ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯤ ꯍꯜꯛꯅ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯐꯦꯟꯁꯤꯡꯗ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯕꯨ ꯇꯥꯔꯤ ꯃꯁꯤꯗ ꯁꯤ ꯍꯜꯛꯅ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯃꯨꯟꯈꯤꯕꯗ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ
ꯍꯧꯖꯤꯛ ꯅꯤꯀꯤꯒ ꯄꯛꯀꯁꯤ ꯁꯤ ꯍꯜꯀꯤ ꯐꯤꯖꯣꯜ ꯇꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗꯤ ꯕꯣꯕꯥ ꯀꯦꯐꯦꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯄꯛꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯑꯂꯥꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯤ ꯃꯐꯝꯁꯤꯗ ꯁꯨꯄꯔ ꯍꯤꯔꯣ ꯇꯥꯏꯞꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯦꯐꯦꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯣꯞꯀꯤꯄꯔ ꯑꯁꯤ ꯌꯦꯡꯕꯗ ꯆꯥꯏꯅꯤꯁ ꯃꯆꯥ ꯃꯥꯜꯂꯤ ꯄꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯂꯥꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤꯁꯨ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯛꯏ ꯃꯁꯤꯗꯒꯤ ꯄꯛꯅ ꯍꯥꯏꯔꯛꯏ ꯑꯂꯥꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯔꯛꯂꯤꯕꯁꯤ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯂꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯐꯤꯕꯝꯗ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗꯤ ꯕꯨꯕꯥ ꯀꯦꯐꯦꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯆꯥꯏꯅꯤꯁ ꯃꯔꯣꯜꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯥꯏꯅꯤꯁ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯅꯠꯇꯦ ꯅꯪꯅ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯅꯤꯡꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯄꯥꯁꯤꯅ ꯀꯧꯔꯛꯄꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯅ ꯎꯄꯨ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯤꯡ ꯎꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯝꯕ ꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯤꯀꯤꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯦꯚꯦꯟꯖꯔ ꯍꯥꯏꯅ ꯊꯥꯕ ꯅꯠꯇꯦ ꯑꯕꯣꯟꯖꯔ ꯍꯥꯏꯅ ꯊꯥꯕ ꯑꯣꯏꯔꯝꯂꯦ ꯁꯣꯞꯀꯤꯄꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯕꯣꯟꯖꯔ ꯍꯥꯏꯅ ꯊꯥꯕꯁꯤ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯕꯤꯟꯖꯔ ꯍꯥꯏꯅ ꯊꯥꯕ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡꯁꯤꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒꯤ ꯑꯣꯏꯅ ꯇꯧꯕ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤ ꯊꯥꯔꯤꯕ ꯁ꯭ꯄꯦꯂꯤꯡꯁꯤꯡ ꯑꯁꯤꯁꯨ ꯂꯥꯜꯂꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯁꯤꯒꯨꯝꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯑꯣꯏꯕ ꯔꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯛꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯣ ꯅꯪꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯁꯦꯝꯕ ꯉꯝꯒꯗꯕ ꯃꯤ ꯂꯩꯔꯕꯗꯤ ꯇꯥꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯆꯒꯦ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯂꯣꯏ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯑꯍꯥꯡꯕ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯁꯦꯝꯕ ꯉꯝꯕ ꯅꯨꯄꯥꯗꯨ ꯅꯪꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯁꯣꯞꯀꯤꯄꯔ ꯑꯁꯤꯅ ꯃꯈꯣꯏꯅ ꯈꯪꯕ ꯄꯥꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯍꯥꯏꯗꯣꯔꯛꯇꯦ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯒꯤ ꯇꯤ ꯁꯥꯔꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯏ ꯁꯣꯞꯀꯤꯄꯔ ꯑꯁꯤꯅ ꯄꯟꯊꯗꯅ ꯍꯥꯏꯔꯛꯏ ꯂꯩꯔꯤꯕ ꯇꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯣꯀꯔ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯄꯛꯀ ꯅꯤꯀꯤꯒꯁꯤ ꯂꯩꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯅꯀꯂꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯁꯤꯗ ꯂꯩꯕꯁꯤꯗ ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯕꯇꯟ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯅꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯛ ꯎꯗꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯕꯇꯟ ꯑꯁꯤ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯦꯄꯣꯏꯟꯃꯦꯟꯠ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯏ ꯁꯧꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯔꯤꯐꯔꯦꯜꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯄꯛꯀ ꯅꯤꯀꯤꯒꯁꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯇꯥꯏꯇꯦꯅꯤꯌꯥꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯆꯤꯡꯅꯕ ꯐꯥꯎꯏ ꯅꯈꯣꯏꯕꯨ ꯔꯤꯖꯦꯛ ꯇꯧꯔꯦ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯗꯨ ꯑꯦꯚꯦꯟꯖꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄꯛꯅꯁꯨ ꯍꯥꯏꯔꯛꯏ ꯃꯆꯥ ꯃꯁꯨꯒꯤ ꯑꯦꯚꯦꯟꯖꯔ ꯅꯠꯇꯦ ꯇꯣꯞ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯑꯦꯚꯦꯟꯖꯔ ꯑꯃꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜꯁꯤꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯤꯅꯤꯠ 15 ꯈꯛꯇꯪ ꯅꯈꯣꯏꯒ ꯎꯅꯒꯅꯤ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯦꯄꯣꯏꯟꯃꯦꯟꯠ ꯑꯃ ꯁꯦꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯤꯛꯀ ꯄꯛꯀꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯁꯤꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯎꯔꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯀꯥꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯂꯤꯋꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯇꯦꯟꯁꯟ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗ ꯁꯤꯍꯥꯛꯅ ꯍꯪꯉꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯅꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯣꯂꯤꯋꯦꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯤ ꯁꯥꯟꯇꯥ ꯃꯣꯅꯤꯀꯥ ꯕꯣꯂꯤꯋꯥꯔꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯕꯣꯔꯗ ꯑꯃ ꯊꯦꯡꯅꯔꯛꯏ ꯕꯣꯔꯗ ꯑꯗꯨꯗ ꯎꯔꯤꯕꯁꯤ ꯁꯤ ꯍꯜꯀꯤ ꯃꯤꯡꯗ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯕ ꯄ꯭ꯔꯣꯗꯛ ꯀꯌꯥ ꯑꯃꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯍꯥꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯗꯨ ꯑꯩꯒꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯡ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯡ ꯅꯠꯇꯦ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯍꯧꯗꯅ ꯃꯤꯡ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯗꯒꯤ ꯃꯌꯥꯝꯅ ꯁꯤ ꯍꯜꯛ ꯍꯥꯏꯅ ꯀꯧꯅꯈꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯤ ꯁꯨꯄꯔ ꯄꯥꯋꯔꯁꯨ ꯑꯣꯏꯕꯤ ꯇꯥꯏꯇꯦꯅꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯍꯣꯂꯤꯋꯦꯅ ꯉꯥꯏꯈꯣ ꯑꯩ ꯅꯪꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯈꯤꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯗꯨꯕꯨ ꯈꯪꯂꯨꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦ JLK&ITES ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯂꯣ ꯗꯤꯚꯤꯖꯟꯒꯤ ꯍꯦꯗ ꯑꯣꯏꯅ ꯊꯝꯂꯤꯕꯁꯤ ꯁꯤ ꯍꯜꯛꯄꯨꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯏꯊꯣꯡ ꯑꯣꯏꯍꯜꯂꯤꯕꯁꯤ ꯁꯤ ꯍꯜꯛꯀꯤ ꯃꯤꯡꯗ ꯄꯤꯕꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯑꯣꯏꯔꯦ ꯃꯁꯥꯃꯛꯀꯤ ꯀꯦꯁꯇ ꯃꯥꯏꯊꯤꯔꯕ ꯀꯝꯄꯅꯤ ꯑꯃꯗꯕꯨ ꯀꯅꯥꯅ ꯀꯦꯁ ꯄꯥꯏꯍꯟꯅꯤꯡꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯀꯦꯁ ꯄꯥꯏꯍꯟꯕ ꯂꯥꯛꯂꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤ ꯍꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯀꯦꯁ ꯑꯁꯤ ꯑꯩ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯇꯕꯨ ꯍꯣꯂꯤꯋꯦꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯦꯁ ꯑꯁꯤꯗꯤ ꯅꯪꯅ ꯊꯦꯡꯒꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯃꯦꯂꯣꯔꯤ ꯕꯨꯛ ꯍꯥꯏꯔꯤꯕꯤ ꯎꯀꯤꯜ ꯅꯨꯄꯤꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯁꯤ ꯍꯛꯇ ꯍꯥꯏꯔꯤ ꯅꯪꯅ ꯎꯀꯤꯜ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯁꯥꯅ ꯅꯁꯥꯒꯤ ꯀꯦꯁꯇꯤ ꯊꯦꯡꯒꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯍꯣꯏ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯂꯧꯔꯒꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯪꯒꯗꯕꯁꯤ ꯏꯕꯥꯅꯤꯁꯤ ꯀꯣꯂꯤꯛ ꯑꯃ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯖꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯑꯩꯅ ꯄꯥꯏꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁꯤ ꯍꯛꯅꯁꯨ ꯋꯥꯐꯝꯁꯤ ꯌꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯍꯧꯖꯤꯛ ꯃꯦꯂꯣꯔꯤ ꯕꯨꯛꯅ ꯍꯪꯂꯛꯏ ꯅꯪꯅ ꯅꯁꯥꯒꯤ ꯅꯃꯤꯡꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯍꯧꯗ꯭ꯔꯤꯕꯅꯣ ꯍꯪꯂꯛꯏ ꯁꯤ ꯍꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯈꯟꯖꯤꯜꯂꯨꯕꯁꯨ ꯂꯩꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅꯁꯨ ꯊꯣꯔꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤꯡꯕꯨ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯁꯤꯗ ꯃꯦꯂꯣꯔꯤ ꯕꯨꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯤꯡ ꯑꯣꯏꯅ ꯂꯩꯖꯔꯛꯂꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯃꯤꯡ ꯑꯁꯤꯗꯤ ꯀꯣꯟꯅ ꯊꯪꯗ ꯐꯪꯕ ꯃꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ
ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯦꯂꯣꯔꯤꯅ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯦꯖ ꯑꯃ ꯎꯠꯂꯛꯂꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯔ ꯀꯣꯔꯠ ꯔꯨꯝꯗ ꯅꯪꯉꯣꯟꯗ ꯐꯔꯛ ꯇꯥꯔꯛꯈꯤꯕꯗꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯁꯤꯍꯜꯛꯅꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯣꯅꯤꯇꯔ ꯃꯃꯥꯏꯁꯤꯕꯨ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯂꯣꯔꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯨ ꯎꯠꯀꯗꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯀꯥꯎꯟꯇꯔ ꯀꯦꯁ ꯇꯧꯒꯗꯕꯅꯤ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯏꯇꯦꯅꯤꯌꯥꯅ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯈꯤꯕ ꯇꯥꯔꯤꯛ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯁꯤ ꯀꯣꯔꯠꯇ ꯎꯠꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯀꯣꯔꯠꯇ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯦꯂꯣꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯐꯖꯕ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯦꯠꯀꯗꯕꯅꯤ ꯅꯪꯒꯤ ꯐꯤꯕꯝ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯒꯥꯔꯤ ꯊꯧꯔꯨꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯊꯝꯕꯒꯤ ꯐꯤꯕꯝ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗ ꯃꯦꯂꯣꯔꯤꯅ ꯅꯤꯀꯤꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯀꯤ ꯑꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯦꯂꯣꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯑꯁꯤ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯀꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯕ ꯅꯨꯄꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯕꯤ ꯁꯤꯍꯜꯛꯀꯤꯁꯨ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯇꯪ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯧꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯗꯤꯖꯥꯏꯅꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯍꯜꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯤꯀꯤ ꯑꯃꯗꯤ ꯃꯦꯂꯣꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯤꯍꯜꯛꯁꯨ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯂꯣꯔꯤꯒ ꯁꯤꯍꯜꯛ ꯑꯁꯤ ꯀꯣꯔꯠ ꯔꯨꯝꯗ ꯂꯥꯛꯂꯦ ꯇꯥꯏꯇꯦꯅꯤꯌꯥꯁꯨ ꯍꯥꯟꯅꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯦ ꯃꯍꯥꯛꯅ ꯁꯤꯍꯜꯛꯇ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯨꯠ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯁꯛꯇꯥ ꯊꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯤꯍꯜꯛꯅꯗꯤ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯇꯦꯅꯤꯌꯥꯒꯤ ꯎꯀꯤꯜ ꯑꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯊꯦꯡꯒꯥꯏꯅꯔꯤꯕ ꯀꯦꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯇꯥꯏꯇꯦꯅꯤꯌꯥꯅ ꯍꯥꯟꯅꯗꯒꯤ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯇꯧꯕꯇꯕꯨ ꯃꯤꯁ ꯃꯦꯂꯣꯔꯤꯅꯗꯤ ꯀꯣꯔꯠꯀꯤ ꯃꯇꯝ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯥꯡꯒꯠꯂꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯖꯖꯅ ꯃꯦꯂꯣꯔꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯦ ꯍꯧꯖꯤꯛ ꯃꯦꯂꯣꯔꯤ ꯕꯨꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯜꯛꯀꯤ ꯑꯚꯇꯥꯔ ꯂꯧꯗꯨꯅ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗ ꯈꯪꯅꯈ꯭ꯔꯕꯅꯤ ꯖꯦꯅꯤꯐꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯍꯜꯛ ꯑꯣꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯟꯅꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯎꯠꯅꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯦ ꯀꯌꯥ ꯑꯃꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ FDAꯅ ꯑꯦꯄ꯭ꯔꯨꯞꯁꯨ ꯇꯧꯗꯕ ꯃꯒꯨꯟ ꯂꯩꯇꯕ ꯄ꯭ꯔꯣꯗꯛ ꯀꯌꯥ ꯑꯃꯕꯨ ꯁꯤꯍꯜꯛꯀꯤ ꯃꯤꯡ ꯄꯤꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯅꯝꯊꯥꯛꯇ ꯄꯩꯁꯥ ꯇꯥꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯕꯁꯤꯅꯤ ꯇꯥꯏꯇꯦꯅꯤꯌꯥꯅ ꯇꯧꯔꯝꯂꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯇꯥꯏꯇꯦꯅꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯦꯁꯇꯤꯃꯣꯅꯤꯌꯦꯜ ꯄꯤꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯗꯨꯗ ꯆꯠꯂꯒ ꯍꯪꯕꯤꯌꯨ ꯑꯩꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯃꯈꯣꯏꯗ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯐꯦꯟꯁꯤꯡꯅ ꯑꯩꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯁꯥꯈꯤꯁꯤꯡ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯦꯝꯄꯜꯁꯤꯡ ꯄꯨꯖꯔꯛꯂꯤ ꯍꯥꯏꯗꯨꯅ ꯎꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯖꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯊꯦꯡꯒꯥꯏꯅꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯐꯣꯀꯁ ꯊꯝꯕꯤꯌꯨ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯇꯥꯏꯇꯦꯅꯤꯌꯥꯒꯤ ꯎꯀꯤꯜꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁꯅ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯃꯥꯅ ꯀꯣꯟꯅꯊꯪꯗ ꯄꯥꯝꯂꯛꯂꯤꯕꯁꯤ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯆꯥꯎꯅ ꯄꯩꯁꯥ ꯇꯥꯟꯒꯗꯕ ꯀꯝꯄꯅꯤ ꯑꯃꯗ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯍꯥꯟꯅ ꯄꯥꯝꯂꯝꯗꯕ ꯃꯥꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯄꯥꯝꯈꯠꯂꯛꯄꯅꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯁꯤꯍꯜꯛꯅ ꯊꯣꯛꯂꯛꯄꯗ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯃꯉꯣꯟꯗ ꯁꯤꯍꯜꯛ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯅꯤ ꯃꯁꯤꯗ ꯁꯤꯍꯜꯛꯅ ꯃꯗꯨꯒꯤ ꯃꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯧꯕꯤꯒꯅꯨ ꯃꯗꯨ ꯑꯩꯒꯤ ꯃꯤꯡ ꯅꯠꯇꯦ ꯑꯣꯏꯐꯝꯁꯨ ꯊꯣꯛꯇꯦ ꯃꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯄꯇꯨꯝ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯀꯥꯞꯇꯨꯅ ꯎꯍꯜꯂꯦ ꯍꯧꯖꯤꯛ ꯁꯤꯍꯜꯛ ꯑꯁꯤ ꯊꯃꯣꯏꯗ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯖꯖꯅ ꯍꯪꯂꯛꯏ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯩꯔꯤꯕꯒꯦ ꯃꯦꯂꯣꯔꯤ ꯕꯨꯛ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯃꯦꯂꯣꯔꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯁꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅꯁꯨ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯎꯍꯜꯂꯛꯂꯦ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯎꯈ꯭ꯔꯕ ꯇꯤꯚꯤꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯅꯨꯄꯥꯁꯤꯅ ꯍꯪꯂꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁꯤꯍꯜꯛꯅ ꯃꯤꯡ ꯑꯁꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯑꯗꯨꯝ ꯊꯣꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯧꯕꯤꯕ ꯃꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯤꯡ ꯑꯁꯤ ꯑꯩꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯍꯜꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯦꯂꯣꯔꯤ ꯕꯨꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯗꯣꯝꯅꯁꯨ ꯎꯕꯤꯔꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯅ ꯃꯁꯥꯃꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯩ ꯁꯤꯍꯜꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯖꯅ ꯍꯪꯂꯛꯏ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯈꯛꯇ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯏꯚꯤꯗꯦꯟꯁꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯁꯥꯃꯛꯀꯤ ꯃꯤꯡ ꯑꯁꯤ ꯁꯤꯍꯜꯛꯅꯤ ꯍꯥꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯃꯥꯟꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯏ ꯃꯦꯂꯣꯔꯤꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯖꯖꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨꯁꯨ ꯎꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯇꯥꯏꯇꯦꯅꯤꯌꯥꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯏꯇꯦꯅꯤꯌꯥꯁꯤ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯁꯤꯍꯜꯛꯇ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯖꯖꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯋꯥꯐꯥꯡꯅꯕ ꯑꯁꯤꯅ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯇꯧꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯀꯤꯒ ꯁꯤꯍꯜꯛ ꯑꯁꯤ ꯃꯥꯒꯤ ꯐꯤꯖꯣꯜ ꯂꯧꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯝ ꯁꯥꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯤ ꯂꯨꯛ ꯍꯥꯏꯅ ꯀꯧꯏ ꯃꯥꯅ ꯁꯤꯍꯜꯛꯄꯨ ꯎꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯕꯁꯦ ꯅꯤꯀꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯅꯤꯀꯤ ꯔꯥꯃꯣꯁ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯒꯤ ꯃꯃꯤꯡꯅ ꯁꯤꯍꯜꯛ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯤꯍꯜꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁ ꯍꯥꯏꯗꯨꯅ ꯂꯨꯛꯅ ꯍꯥꯏꯔꯛꯏ ꯁꯤꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯑꯦꯚꯦꯟꯖꯔ
ꯑꯦꯚꯦꯟꯖꯔ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡꯒꯤ ꯂꯤꯁꯇ ꯃꯥ ꯌꯥꯎꯗꯦ ꯃꯁꯤꯗ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯦꯚꯦꯟꯖꯔ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯂꯨꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯚꯦꯟꯖꯔꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯦꯚꯦꯟꯖꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯗ꯭ꯔꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯒ ꯍꯜꯛ ꯑꯗꯨ ꯃꯥꯒꯤꯗꯤ ꯀꯖꯟꯅꯤ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯂꯨꯛ ꯑꯁꯤ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯦꯒꯥ ꯁ꯭ꯇꯥꯔ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯁꯤ ꯍꯪꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯪꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯑꯃ ꯄꯥꯝꯖꯕꯗꯒꯤꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯔꯣꯅꯣ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯀꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯤꯠ ꯇꯧꯒꯗꯧꯔꯤꯕꯅꯣ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯐꯥꯌꯔ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤ ꯍꯪꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯑꯗꯨꯒꯨꯝꯕ ꯁꯨꯠ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯤ ꯏꯆꯝ ꯆꯝꯕ ꯕꯤꯖꯤꯅꯦꯁ ꯁꯨꯠ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯦ ꯑꯩꯅ ꯁꯦꯝꯈꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯀꯣꯁꯇ꯭ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯆꯥꯎꯔꯕ ꯂꯥꯟꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜꯗꯤ ꯁꯦꯝꯗꯦ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯤ ꯑꯈꯟꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯊꯕꯛꯇꯤ ꯑꯩꯗꯤ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁꯤ ꯍꯪꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯐꯥꯏꯠ ꯇꯧꯅꯒꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯎꯀꯤꯜꯁꯤꯡꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯄꯥꯝꯃꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯎꯀꯤꯜ ꯑꯃꯅꯤ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯂꯨꯛ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯤ ꯍꯜꯛꯄꯨ ꯀꯔꯦꯝꯅꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯇꯦꯂꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕꯤꯔꯅꯨ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯌꯥꯝꯅ ꯊꯨꯅ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯄꯥꯝꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯑꯃꯅ ꯖꯦꯟꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯤ ꯍꯜꯛꯀꯤꯅꯤ ꯑꯗꯨꯅ ꯑꯅꯤꯃꯛꯇ ꯐꯤꯠ ꯑꯣꯏꯒꯗꯕ ꯐꯤꯖꯣꯜ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯃꯇꯨꯡꯗ ꯅꯤꯀꯤꯅ ꯁꯤ ꯍꯜꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍ꯭ꯌꯨꯃꯦꯟ ꯐꯣꯝꯗ ꯑꯣꯟꯊꯣꯛꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤ ꯍꯜꯛ ꯑꯁꯤ ꯍꯧꯖꯤꯛ ꯖꯦꯟꯒꯤ ꯐꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯤ ꯍꯜꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯑꯕꯇꯥꯔꯗ ꯑꯣꯟꯕꯁꯤ ꯎꯕꯗ ꯂꯨꯛ ꯑꯁꯤꯁꯨ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯟꯅ ꯁꯤ ꯍꯜꯛꯀꯤ ꯐꯣꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯑꯕꯇꯥꯔ ꯑꯃꯗꯤ ꯁꯤ ꯍꯜꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯕꯇꯥꯔ ꯑꯅꯤꯃꯛꯇ ꯐꯤꯠ ꯑꯣꯏꯒꯗꯕ ꯐꯤꯖꯣꯜ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯁꯤ ꯍꯜꯛꯇ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕꯤ ꯇꯤꯟꯖꯂꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯦꯁ ꯋꯨꯜꯒꯤ ꯐꯤꯖꯣꯜ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯦꯕ꯭ꯔꯤꯛ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯤ ꯍꯜꯛꯀꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯣꯁꯇ꯭ꯌꯨꯝ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤ ꯍꯜꯛꯀ ꯅꯤꯀꯤꯒꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯂꯣꯔꯤ ꯕꯨꯛ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯩꯕ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯃꯦꯂꯣꯔꯤ ꯕꯨꯛ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯗ ꯀꯂꯛꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯁꯤ ꯍꯪꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯐꯖꯔꯕ ꯐꯤꯖꯣꯜꯇ ꯁꯦꯠꯇꯨꯅ ꯂꯩ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯕꯖꯥꯠꯅꯣ ꯍꯪꯂꯛꯏ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯍꯪꯂꯨꯅꯨ ꯅꯪꯅ ꯐꯪꯖꯔꯤꯕ ꯄꯩꯁꯥꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯁꯤ ꯍꯜꯛꯀ ꯗꯦꯠ ꯇꯧꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯁꯤ ꯎꯕꯗ ꯁꯤ ꯍꯜꯛꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅꯁꯨ ꯁꯤ ꯍꯜꯛꯄꯨ ꯎꯈ꯭ꯔꯦ ꯅꯨꯄꯥꯁꯤ ꯃꯃꯤꯡꯅ ꯇꯣꯠ ꯍꯥꯏꯅ ꯀꯧꯏ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯠꯅ ꯍꯪꯂꯛꯏ ꯅꯪꯁꯨ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯤ ꯍꯜꯛꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯑꯩ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯃꯦꯂꯣꯔꯤꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯔ ꯍꯥꯏꯗꯨꯅ ꯇꯣꯠꯅꯁꯨ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯑꯩ ꯃꯥꯒꯤ ꯀ꯭ꯂꯥꯏꯟ ꯃꯥꯒꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯎꯀꯤꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯦꯡꯂꯨꯔꯦ ꯃꯁꯤꯗꯒꯤ ꯃꯦꯂꯣꯔꯤꯅ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯇꯣꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯒ ꯎꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯁꯤ ꯍꯪꯅꯁꯨ ꯄꯟꯊꯗꯅ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯇꯣꯠꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛ ꯎꯅꯕꯗꯗꯤ ꯗ꯭ꯔꯤꯡꯀꯤ ꯄꯩꯁꯥ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯗ ꯅꯪꯗꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯏꯅ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯗ꯭ꯔꯤꯡꯀꯤ ꯄꯩꯁꯥꯁꯨ ꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯍꯜꯛꯁꯨ ꯏꯀꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯒ ꯅꯤꯀꯤꯒꯁꯤ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯤꯀꯤꯅ ꯍꯪꯂꯛꯏ ꯃꯃꯥꯡꯗ ꯖꯦꯟꯅ ꯗꯦꯠ ꯇꯧꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯖꯦꯟꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯈꯣꯏꯒ ꯎꯅꯈꯤꯕꯗꯨ ꯁꯤ ꯍꯜꯛꯀꯤ ꯑꯋꯇꯥꯔ ꯂꯧꯗꯨꯅ ꯎꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯎꯅꯕ ꯆꯠꯈꯤꯕꯗꯨ ꯑꯩ ꯅꯠꯇꯦ ꯁꯤ ꯍꯜꯛꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨꯗ ꯀꯩꯗꯧꯔꯨꯕ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯖꯦꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯤ ꯍꯜꯛꯀꯤ ꯃꯤꯡꯗ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯤ ꯍꯜꯛꯀꯤ ꯑꯕꯇꯥꯔ ꯂꯧꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ ꯀꯌꯥꯒ ꯗꯦꯠ ꯇꯧꯅꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯏꯁꯥꯅ ꯌꯥꯖꯅ ꯄ꯭ꯔꯣꯐꯥꯏꯜꯗ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯅ ꯗꯦꯠ ꯇꯧꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯕꯥꯟ ꯄꯤꯕꯤꯕ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯗꯦꯠ ꯇꯧꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯄꯨꯈꯠꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯦꯟ ꯑꯁꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯂꯦ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯕꯨ ꯀꯧꯈꯠꯂꯨ ꯍꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯇ꯭ꯔꯥꯏꯌꯦꯜꯒꯤꯗꯃꯛꯇ ꯀꯣꯔꯠ ꯑꯁꯤꯗ ꯁꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯂꯣꯔꯤ ꯕꯨꯛꯅ ꯍꯥꯏꯔꯛꯏ ꯇꯥꯏꯇꯦꯅꯤꯌꯥꯅ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇ꯭ꯔꯦꯗꯃꯥꯔꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁꯅ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯑꯗꯨ ꯉꯁꯤꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯖꯁꯅ ꯀꯗꯥꯏꯅꯣ ꯎꯠꯂꯨ ꯍꯥꯏꯔꯛꯏ ꯃꯦꯂꯣꯔꯤ ꯕꯨꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁꯅ ꯁꯤ ꯍꯜꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯕꯨ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯟꯈꯤꯕ ꯅꯠꯇꯦ ꯃꯥ ꯃꯁꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯌꯥꯖꯈ꯭ꯔꯕꯅꯤ ꯃꯇꯨꯡꯗ ꯃꯦꯂꯣꯔꯤꯅ ꯃꯦꯆꯔ ꯑꯦꯞꯇ ꯁꯦꯝꯈꯤꯕ ꯁꯤ ꯍꯜꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤ ꯎꯍꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯕꯥꯎꯠ ꯃꯤ ꯁꯦꯛꯁꯟꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯂꯣꯏ ꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯔꯠꯅꯔ ꯄꯥꯝꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯑꯆꯧꯕ ꯁꯥꯏꯖꯀꯤ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯄꯁꯤꯗ ꯁꯤ ꯍꯜꯛꯇꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯃꯦꯂꯣꯔꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩ ꯋꯤꯠꯅꯦꯁꯁꯤꯡ ꯀꯧꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁꯤ ꯍꯜꯛꯅ ꯃꯅꯤꯡꯂꯣꯝꯗ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒ ꯃꯃꯥꯡꯗ ꯗꯦꯠ ꯇꯧꯅꯈ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅꯁꯨ ꯁꯤ ꯍꯜꯛꯇ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯛꯏ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯀꯧꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯅ ꯁꯤ ꯍꯜꯛꯇ ꯑꯄꯦꯟꯕ ꯐꯥꯎꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤꯗꯤ ꯈꯔ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯥꯝꯃꯤ
aduga ani subu nupa asina hairei maga aiga wari shanaba matamda mana si halk haiba ming si haibada magi thamoi da kari gum madi phawbu uki haibadi atopa mi gi ming ama haiba gum phawki aduba aidi writer oiba misangni magi oiba nungi ihul adu aina di sap chan khangi tabu aiga unam matamadu da masana masabu si halk ni haina haijaki aduga ahum subu nupa asina hairi si hang na ingon da tamki ahan bada ming asi mangon da ko matamda magi thamoi da yamna shauning bu phawki adu mamai thangdadi ming asi umana yaning da magi ming ni haina loshin jakre haina ingon da tamki aduga nupi ayam bana ingon da di wa mata lotabani aduna ni si hang su magi wa pham mata lotana ingon da phongdok jeri basi masi mahausa gi oina ingon da change ba magul lamani haina phongdoli asuma nupa sing sina mathang wa pham sing phongdor pasida si halti ikai bana phamlam badagi makhada asuma sum nem thakre aduga aroi bada witness oina thol ibu nupa si mamangi episode da si hal kaya man naksin na pun ki nupa aduni melody book na hangli nangdi si hal kaya man nakna mamari ma laikre haina su pautai masida nupa asna yama sing lem baga loina noktun hairei mani sumi ibani gi mari si yama naksin ai akhoi gi date adu yama nungai ba haibatu su oiki ai ga wari sanara madagi mahak si demon singa fight tawna na bagi damakta su satki matungda melody na hanglai karigumba si hal kasi icham chamba normal oiba mioi bagi avatar da leiriba Jennifer Walters si oiramba tarabadi nang date gi damak satkadra haina hanglai masida nupa asna hairei aina kana gumbam gi thamoi thugai bu pamde adu ta seng hairabadi karigumba mioi bagi avatar da oiramba tarabadi ai maga date tawna na bagi damakta salam loi aina pamjari badi si hal Jennifer Walters haibsidi aiga chanaroi si halki masamu farba wang chawroba masasida ina kalak jabani aduna aina thamoi seng haidok jari basini karigumba si hak natana mioi bagi avatar do riba Jennifer Walters si oiramba tarabadi ai date ki damakta salam loi hana phongdor lai asumna hairapasida si hakna amarom dadi wakhal nuaite aduga nakal amarom dana noktuna haraujaram asumna witness sing asigi wafam sing asi tarubadagi di jasna aroi wafam si lauthoroi mahangna hairei si hak haiba ming asi suknagi mioi amakhakti oifam thoi aduna ming asigi sapchaba mapu oigadoriba si Jennifer Walters haribi nupi asini aduna ngasi haiba numit asidagi Titania amadi magi company singna si hak ki mingda product kya puthokthani yoliba si tokadabani aduga market ta hanadagi salaiduna leiriba product sing asi su yama thuna lokshin khigadabani haiba wafam si lauthokre asumna jasna aroi barai asi tagre wafam sida Titania haribi nupi asti yamna shauning lami hojik Titania na si halki manakta sangsilaktuna yama shauna hairei tawri wa thokasi hojik loidri sakta thi hairam laga mafam sida ki sakre adubu si hangna di wafam amata khumde mahak tumina lehore adugu mahangna maningomda leiduna yangpu matamda mamangda maga date tawna khiba yama nungsina khiba nupa asiga maga michanare mana sunoktuna magi mateng pangbi khibagi damakta thagatpa phongdok jarami asumna si halka si mafam sida tumina phamduna lehore Melody book kasi hal kasi court ki mapan thorle seyang hairei case pudi mai pagle tabu ai ko kasi loin saire aduna psychiatrist sama ki manakta satuna layeng udaba yara ro hana phongdoli hojik Melody no onsilaktuna hairei nanga mamang da date tong khraba masang muto khajabu nupa sing asna haining ba haijasunu tabu nang so awat pa kari su leibu nupi nate makoi digi hen bu nupa nang na soitana phangkhini haibse ai gi thajawani hana phongdolam wafam staff da si hang na so haraujaram hojik si hang hairei ngasi gi mai pakli ba si gi damakta drinks thakluna ba gi damakta chalu si haiduna masda Melody na hairei kari gi chatani haiduna asumna mathangi sindama khoi ni si drinks thakton lei hojik Melody na hairei ngasi gi si na khriba lalong se angpani punsida ahan boina uri madudi masagi case mai pak na bagi damakta masana masagi ijat mayeng tahanjaba ukil sinang na ahan bu uri hana phongdoli masda jena nok tun hairei masana masabu chopi kai ban nang han bagi thabak isda hayudadi ai gi thakta kana su leira ro hen masigu mamaram sing asina oiramgani holiwe haribu nu pasna su ai bu tolop chauna piduna magi thabak ta thamli basi hojik Melody na hairei nangonda thokli basigum holiwe da tholam boirgadi magi pham thadok tun selamgani aduga na tai chada ba miyoi sing aduna su nang se makhoi gi matik chada ba nupi ni gaina su phongdok jeri makhoi sing adudi kadai da free the internet phangpham leiribano haiduna koi thi thiba mi singni adugu mami sing aduna nangbu matik chade haibasidi aidi nokning haina phongdoklami asumna Melody na hairakpa wafam sing asida jena si yama thawai tan nokserami adugu mahangna hairei aina si halk orubadagi aigi ithakta dasa kya ama nangkhrabani madu singdu khangnu bhanabada aigi awaba oikrabani adugu ngasidi ai yamna harawi maramdi nangumbi nupi ma thengnarubi aigi dilai bu phabani adugu ngasidi gi di khoi ani si marup haibadu oirasi haina phongdoklami adugu Melody na kari su khumlakte masdigi jena pakhatpa loina na hairei aina hari wafam sibu khara henman khrabra haiduna Melody na jenda munni yengduna hairei nangi ngasigi drinks asigi damakta thagachari tabu nang ngasi hojik phawda na tai saba phizol setri aduna phajaba phizol setna bo hono haram laga mafam sidagi Melody si sakre masdigi jenda magi phizol sida yengjare aduga series sibu yengi bai khoi da onchinduna hairei hoine he aigi phizol lawrga daba leiko haiduna matangi sindana si halka si magi phizol seman khriba jaga asida lagle mana luk pukauduna aigi sut adu piro hairaklam masdigi lukna mana semlaba phizol khara singduna pusilagle si hangna thenge tawi adu mahanga thengande matungda phizol amala thoktuna mangonda pire hojik si hangna ka amata singduna phizol si hongkre aduga mahangni yamna harauna hairei masidi yamna phajaina haiduna masida lukna hairei karigi phajaroi nangi phizol adu bu semliba isi genius ni mayamdagi punghen henba ina semlibani hairei masigi matungda lukna atopa phizol ama sulak thorali mangna hairei nangi damakta atopa phizol ama su semduna thamlabani masi muk try tau haiduna pisinkhre hojik si halna phizol sibu sejin jibagi makhola si series sibu yengi bai khoina tai aduga mahangna hairei phizol sing se ataki matik phajakre asigu matanja se engonda lakani haibisi mangda ba thajarude haiduna
ꯂꯨꯛꯅ ꯄꯟꯊꯗꯅ ꯍꯥꯏꯔꯛꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯊꯥꯒꯠꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯁꯤ ꯍꯜꯛꯅ ꯃꯥꯒꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠꯈꯤꯕ ꯑꯁꯤꯗꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯎꯍꯟꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯛꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯇꯤꯟꯁꯂꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯗ꯭ꯔꯤꯕꯅꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯈꯣꯏꯁꯤꯡꯕꯨ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯧꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯔꯨꯜ ꯑꯁꯤ ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯍꯥꯏꯅ ꯆꯩꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯝꯂꯝꯂꯤꯕ ꯄꯣꯠ ꯑꯁꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯗꯤꯌꯔ ꯗꯦꯚꯤꯜ ꯍꯥꯏꯅ ꯈꯪꯅꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨꯒꯤ ꯃꯥꯁꯛ ꯑꯗꯨꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤ ꯍꯜꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡꯗ ꯗꯤꯌꯔ ꯗꯦꯚꯤꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯁꯤ ꯁꯣꯏꯗꯅ ꯎꯠꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯤ ꯍꯜꯛꯀꯤ ꯏꯄꯤꯁꯣꯗ 5 ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯥꯡꯇꯛꯅꯅ ꯈꯪꯅꯤꯡꯂꯤꯕ ꯁꯤ ꯍꯜꯛꯀꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯇꯧ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗꯇ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯗꯤꯌꯔ ꯗꯦꯚꯤꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯁꯤꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯥꯁꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯄꯥꯎꯈꯣꯡ ꯑꯃꯁꯨ ꯆꯠꯂꯝꯂꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤ ꯍꯜꯛꯀꯤ ꯏꯄꯤꯁꯣꯗ 5 ꯑꯁꯤꯃꯗꯤ ꯄꯣꯁꯠ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯃꯠꯇ ꯍꯥꯞꯄ ꯇꯧꯔꯝꯗꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯇꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯈꯥ ꯇꯥꯕ ꯁꯤ ꯍꯜꯛꯀꯤ ꯏꯄꯤꯁꯣꯗꯁꯤꯡꯁꯨ ꯁꯣꯏꯗꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ